Kuki militant singni chingnaba singna saparmaina amasung kobru lekha ni gi marakta leiba thong ama IED season aduna thugaina ba honaramagi thodok state government na NIA da sinaduna thizin hangadabani loinana state asigi miyoi million ahum gi justice fanghangadabani haina Kokomi na demand tawkre Kokomi gi media coordinator na thadorakpa cherolamana haikibada Asian highway gi yamna maru oiba thong ama bomb pokhayanduna thugaina ba honarambadi Hotnarambagi thodok adu Kokomina akanba mongda condemn tawi lambi asi India Myanmar ani samnariba yamna maru oiba lambi oibada natana state asigi miyoi million ahum gi lifeline oibada natana South Asian countries singa lalon itik tawnariba maru oiba lambi amasuni bomb pokhai khiba mapam ase Kangpokpi district ki Kuki sing na namna kundaba area dani reason asigi Kuki student body singi maikai digisu thodok asigi matang da yaning da bafong dokre saparmaina kobru lekha ani gi marakta bom pokhai bagi thodok asi handaki asina ahan banati masiga chap manaba thodok mamang chei gi jun kunga mathoi da Churachandpur district ki kwakta area da thokre hairiba thodok adu gi matang da di NIA na thizinduna Kuki terrorist group singa loinaba Kuki community gi miyoi kaya fagat ki balai kre haina sufong dorakle